ꯃꯇꯝ ꯑꯃꯗ ꯆꯤꯡꯃꯥꯏ ꯀꯧꯕ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯤꯈꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯤꯈꯨ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯑꯃꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯥꯅ ꯉꯝꯅꯅꯕ ꯌꯦꯡꯁꯤꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯤꯈꯨꯅ ꯅꯣꯡꯃ ꯈꯜꯂꯝꯃꯤ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯄꯨꯟꯗꯨꯅ ꯂꯩꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ꯫ ꯅꯨꯄꯤ ꯑꯃꯈꯛꯇꯃꯛ ꯊꯤꯔꯒ ꯏꯆꯥ 2-3 ꯑꯗꯨꯅ ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ 2 ꯑꯣꯏꯅ ꯊꯤꯖꯤꯜꯂꯒꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯣꯝꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩ ꯅꯨꯄꯤ ꯑꯍꯜ ꯍꯥꯟꯅ ꯂꯨꯍꯣꯡꯂꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯒ ꯑꯃꯨꯛ ꯊꯤꯖꯤꯜꯂꯒꯦ, ꯃꯗꯨꯅ ꯐꯔꯒꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯤꯈꯨ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯣꯏꯍꯟꯅꯅꯕ ꯅꯨꯄꯤ ꯑꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯈꯨꯜ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯣꯏꯗꯥꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯈꯥ ꯄꯥꯡꯅ ꯑꯃꯨꯛ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯊꯤꯕ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ, ꯌꯨꯝ ꯑꯁꯦ ꯅꯪꯅ ꯄꯨꯃꯥꯡ ꯃꯥꯡꯍꯜꯂꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯕꯒ ꯆꯥꯕꯒ ꯀꯔꯤꯅꯣ? ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯅꯄꯥꯅ ꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯑꯩꯅ ꯆꯠꯈꯤꯕꯗ ꯅꯈꯣꯏ ꯍꯤꯡꯍꯧꯕ ꯉꯝꯒꯗ꯭ꯔꯣ? ꯃꯃꯥꯇꯣꯟꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯀꯔꯤꯅꯣ ꯏꯃꯥꯇꯣꯟꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯣ? ꯑꯩ ꯇꯥꯕ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅꯗ ꯍꯣꯠꯅꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯇꯥꯟꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯆꯔꯥ ꯅꯥꯃꯠꯇ ꯀꯥꯟꯗꯅ ꯆꯥꯕ ꯐꯪꯖꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯔꯥꯡ ꯅꯍꯥꯟ ꯈꯛ ꯅꯥꯕꯒꯤ ꯊꯕꯛ ꯆꯠꯇꯕ ꯑꯁꯤꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯄꯥ ꯏꯆꯥꯕꯨ ꯀꯣꯠ ꯀꯣꯠꯇꯨꯅ ꯉꯥꯡꯕꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯊꯝꯕꯥꯜꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯃꯦꯝꯆꯧꯕꯤꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤ? ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯃꯇꯦꯡ ꯇꯧꯗ꯭ꯔꯦ, ꯋꯥꯆꯣꯏ ꯈꯔ ꯉꯥꯡꯂꯒ ꯂꯩꯀꯥꯏ ꯈꯔ ꯀꯣꯏꯔꯒ ꯂꯩ ꯁꯤꯅꯤꯅꯦ ꯅꯪꯒꯤꯁꯦ? ꯍꯦ, ꯅꯪꯕꯨ ꯑꯩꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈꯤꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯄꯥꯕꯨ ꯉꯁꯤꯅ ꯐꯥꯎꯕ ꯊꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥꯇꯣꯟ, ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯐꯖꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕꯗꯤ? ꯑꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯃꯥꯇꯣꯟꯒꯤ ꯑꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯉꯥꯡꯂꯤꯕꯁꯦ ꯉꯥꯡꯂꯝꯂꯣꯏ꯫ ꯍꯥꯏ, ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕꯤꯁꯨ ꯇꯥꯍꯟꯒꯅꯨ꯫ ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯠꯇꯕ ꯃꯤꯋꯥ ꯈꯛꯇꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯁꯦ꯫ ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟꯒꯤ ꯋꯥꯐꯝꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯃꯥꯇꯣꯟꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯇꯝꯊꯤꯅ ꯌꯦꯡꯂꯤꯕꯁꯦ ꯏꯃꯥꯇꯣꯟꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯖꯅꯤꯡꯏ꯫ ꯑꯣ, ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯕꯨ ꯅꯪꯅ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯅ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯗꯤ ꯉꯥꯡꯉꯛꯈꯤꯒꯗ꯭ꯔꯣ? ꯏꯃꯥꯇꯣꯟꯅꯁꯨ ꯑꯩꯕꯨ ꯅꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯇꯥꯔꯗꯤ ꯑꯩꯅꯁꯨ ꯐꯖꯗꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯁꯤꯖꯤꯟꯅꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦꯗ, ꯃꯁꯤ ꯐꯨꯔꯒ ꯂꯣꯏꯔꯦꯗ ꯃꯁꯤ꯫ ꯃꯦꯝꯆꯧꯕꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯝꯕꯥꯜꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯤꯈꯨꯗꯨ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯦꯝꯆꯧꯕꯤꯅ ꯊꯝꯕꯥꯜꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯅꯤꯡꯊꯧ ꯃꯤꯈꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯧꯕꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯤꯈꯨꯅ ꯊꯝꯕꯥꯜꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯃꯤꯈꯨ ꯁꯥꯎꯅ ꯃꯦꯝꯆꯧꯕꯤꯗ ꯌꯦꯡꯂꯛꯂꯒ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤꯔꯤꯕꯗꯤ? ꯃꯦꯝꯆꯧꯕꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯏꯈꯪ ꯈꯪꯗꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯣꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ, ꯄꯣꯛꯇꯕꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯃꯥꯕꯨ ꯑꯄꯣꯛꯄ ꯏꯆꯥꯗ ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯇꯧꯖꯕꯅꯤ, ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗꯤ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯦꯝꯆꯧꯕꯤ ꯃꯥꯒꯤ ꯐꯤ ꯃꯆꯦ ꯑꯗꯨꯅ ꯃꯆꯤꯟꯕꯥꯟꯗ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯤꯠꯈꯨꯗꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯏ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯖꯔꯤꯕ ꯅꯨꯄꯤꯅꯣꯁꯦ, ꯃꯃꯥꯇꯣꯟꯒꯤ ꯃꯤꯆꯩ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯃꯥꯅ ꯂꯩꯔꯝꯒꯗꯕ꯫
ꯑꯩꯕꯨ ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯒꯗ꯭ꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯈꯨ ꯊꯝꯕꯥꯜꯒꯤ ꯁꯣꯟꯊꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯉꯁꯤ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯜꯂꯒꯅꯤ ꯃꯍꯥꯛ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯉꯥꯡꯕ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯦꯝꯆꯧꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯃꯦꯝꯆꯧꯕꯤꯅ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯗꯤ ꯋꯥ ꯑꯅꯤꯔꯛ ꯉꯥꯡꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯉꯁꯤꯃꯛ ꯂꯧꯁꯤꯜꯂꯒꯅꯤ ꯊꯝꯕꯥꯜꯅ ꯈꯨꯝꯂꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯖꯗꯦ ꯀꯔꯝꯅ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯃꯦꯝꯆꯧꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯨꯍꯣꯡꯂꯕꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏ ꯀꯥꯟꯅꯕ ꯈꯔꯗꯤ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯊꯝꯕꯥꯜꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯆꯤꯟꯊꯛꯇꯒ ꯋꯥꯒ ꯉꯥꯡꯂꯗꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯌꯥꯖꯔꯦ ꯏꯆꯥ ꯊꯝꯕꯥꯜꯅ ꯏꯅꯤꯡꯊꯧꯒꯤ ꯏꯊꯛꯇ ꯍꯪꯒꯠꯇꯨꯅ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦ ꯊꯝꯕꯥꯜ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯃꯛ ꯅꯪꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯒꯅꯤ ꯃꯦꯝꯆꯧꯕꯤ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯉꯁꯤ ꯅꯣꯡꯃꯇꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯅꯤꯡꯊꯧ ꯃꯤꯈꯨ ꯃꯦꯝꯆꯧꯕꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯃꯥꯅ ꯑꯍꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯊꯝꯕꯥꯜꯕꯨ ꯀꯤꯍꯟꯗꯨꯅ ꯃꯥꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯁꯪꯂꯔꯣꯏ ꯑꯩ ꯉꯁꯤꯃꯛ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯃꯦꯝꯆꯧꯕꯤꯅ ꯋꯥ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯨ ꯑꯩ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯗꯤ ꯊꯝꯕꯥꯜ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯅꯤꯡꯊꯧ ꯃꯤꯈꯨꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯆꯧꯕꯤ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯔꯒ ꯂꯩꯍꯧꯏ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯌꯨꯝꯁꯤꯅꯒ ꯈꯔ ꯐꯖꯕꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯥꯍꯧꯕ ꯇꯥꯔꯦꯗꯀꯣ ꯐꯩꯗꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯅꯤꯡꯊꯧ ꯑꯁꯤꯒ ꯊꯝꯕꯥꯜꯒ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯦꯝꯆꯧꯕꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯒ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯃꯔꯣꯝꯗ ꯊꯝꯕꯥꯜꯒꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯔꯦꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯒꯗꯕ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤ ꯊꯝꯕꯥꯜꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯅꯛꯅꯔꯤꯉꯩ ꯃꯔꯜ ꯃꯊꯨꯝ ꯈꯔꯗꯤ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯍꯧꯁꯤ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯁꯥꯎꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯣ ꯅꯪꯕꯨ ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯁꯤꯃ ꯈꯟꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯁꯤꯕꯨ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅꯤꯡꯂꯕꯗꯤꯅꯦ ꯁꯨꯕ ꯅꯣꯝꯕꯒꯤ ꯋꯥꯈꯜ ꯑꯗꯣ ꯈꯔ ꯆꯦꯟꯕ ꯇꯝꯃꯨ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯀꯣꯅꯨꯡꯗ ꯆꯠꯄ ꯌꯥꯔꯣꯏ ꯏꯆꯥꯁꯦ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯃꯄꯥ ꯑꯩ ꯂꯩꯔꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯏꯆꯥꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯅꯄꯥꯝꯗ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯃꯦꯝꯆꯧꯕꯤꯁꯨ ꯁꯥꯎꯒꯠꯂꯛꯏ ꯅꯄꯥꯅꯆꯥꯒꯤ ꯋꯥꯁꯤꯗꯤ ꯀꯪꯐꯥꯜꯗ ꯇꯥꯔꯝꯕ ꯉꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯔꯒ ꯃꯄꯨ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯐꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ ꯂꯩꯔꯣꯏꯌꯦ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯛꯇꯃꯛ ꯈꯟꯕ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯔꯣ ꯃꯦꯝꯆꯧꯕꯤꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯦ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯕꯗ ꯍꯥꯏꯔꯛꯏ ꯂꯣꯏꯁꯜꯂꯣ ꯈꯔ ꯊꯨꯅ ꯑꯗꯨꯒ ꯂꯦꯡꯈꯤꯅꯕ ꯇꯧ ꯀꯥꯟꯅꯗꯦ ꯊꯕꯛꯅꯒ ꯋꯥ ꯀꯩ ꯍꯜꯂꯛꯄꯒ ꯁꯥꯔꯦꯡꯒ ꯂꯩꯔꯛꯈꯤꯕꯅꯤꯅꯦ ꯑꯃꯨꯛꯇ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯈꯤꯒꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯑꯃꯁꯨ ꯆꯠꯈ꯭ꯔꯅꯤ ꯌꯨꯝ ꯑꯁꯦ ꯁꯥꯟꯇꯤꯗ ꯂꯩꯍꯧꯔꯒꯦ ꯊꯣꯏꯕꯗꯨ ꯋꯥ ꯉꯥꯡꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯆꯧꯕꯤꯗꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯝꯗ ꯍꯟꯕ ꯇꯥꯈꯤꯔꯝꯃꯤ ꯏꯁꯧ ꯂꯥꯡꯂꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ
ꯑꯣ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗꯀꯣ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯤꯠꯈꯨ ꯑꯃꯗꯤ ꯊꯝꯕꯥꯜ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯇꯧꯍꯜꯂꯤ ꯊꯥ 2 ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯆꯧꯕꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅ ꯆꯩꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯗ ꯀꯌꯥꯗ ꯋꯥꯈꯜ ꯏꯪꯊꯔꯦ ꯑꯃꯗꯤ ꯅꯍꯥꯟ ꯃꯈꯩ इचिक चिकना मदोम कोनुंग अदुदा लैरंबदु हौजिक्ति नुपी अनि सुरबनिना मागी अपेनबा हाइबदु ओइरे था खरा हौजिनख्रे नोंमदि निंथौ अदुना सातानबा चलुबा हलकपदा यामना नुंगाइबा पाउ अमखक मागी नुपी अनि अदुना तमलई मदुदि मकोय अनि ममा ओइगदौरे हाइना हाइरक्लमी पाउदु ताबदा निंथौ मिखुदि हराउबना ngamkhai लेखिद्रे निंथौ अदुना मागी मनाइसिंग कौदुना मागी नुपी अनि दुबु नुंसिना निंथिना सेवा तौहलमी थबक करी अमता तौहंदे हप्ता अमा हौजिनख्रे नोंमदि निंथौ अदु वाखल अमा खलक्लमी अइगी लैरिबा लनथुम मयामसिंग असि इचा अनि अहुमनदि यारोय अमदि कोनुंग असिसु खजिक खराक चावबगा नते अदुना इचा मयाम अमा सुहंदबा यारोय मदुना अइ हयिंग अइगी नुपी अनि सिबु ओजा माइबा तोंदोननि मनाक्ता पुदुना महाकना लाइवा तिनवा तौदुना इचासे मसिंग यामहनबिननबा हाइजरुरगि नत्रबदि अइ कोक असे यामना सारगन अहिंग अदु नुमित चुप्पा निंथौ अदु तुम्फम खंगदना लेले मथंगी नुमितनि निंथौ अदुना मागी नुपी अनिदु कौरक्लमी तारिब्रो नखोय अनि अमुक्ता थोक्लो थंबाल अमदि अचौबि थोरक्लमी इनिंथौ करी ताकपिगदबा नखोय अनि मग हौजे अइगा लोइनना माइबा तोंदोन उनरुगदबनि वादु ताबदा मखोय अनिदु यामना ngai इनिंथौ करी तौबा यावरगे माइबा तोंदोनबु उनगदौरिबदि कैसु नते चुमना सुमिचा सिंगी तुंगी याइफनबा अमदि नखोय अनिगिसु पुन्ना अइना हाइनिंगबा खरसु लै मदुदनि लोइसिलुरु चननबा तौरसि फगनि निंथौ अचौबिया अदुदि लोइसलुरसिरा होइजे नुंसिख्रेदा अइगी नुपी अनिसे अमनसु वाते अमनसु तादे ओंथोकनसु नुंसिनना लैमिने अइगी वादे पुंसी चुप्पगी ओइन असुमना नुंसिनना लैमिनौ हाइबसिदनि थंबालना अइगी वादी पुंसी चुप्पगी ओइना अचौबिया अइखोय अनिगी नुंसिबगी मरिसे मांगलरोय पुंसी चुप्पगिनि अइसु इचेबु याम नुंसि अइबु यामना लुना तौबि अइगी अपोपि इमामकनि हाइना अइना खंजरिबने मखोय अनिदु हराउ हराउना वारी सानदुना चंगमिनख्रे मपि मरोल होंतोकलुरबा मतुंगदा निंथौ अदुगा लोइनाना मखोय अनिदु ओजा माइबा तोंदोननि मयुमदा लाकमिनरमि ओजा माइबा तोंदोनसु महाकी लाइसंग अदुदा मपु महाकी मफमदा थौनिजदुना लैरमि निंथौ अदु लाकपा उबदा सेंगलबा महाकी लाइसंग अदुदा थमलिबा इसिंगी खुजाय अदुना मखोय अहुमबु खिकतोकपिरमि अदुगा हाइरक्लमि इनिंथौ ताकपि इनिंथौना अइगी संगाय असि तमना लाकपबु करी वा ताननिंगबा लैबगे हाइबि अइना लाकलिबसे ओजागा वा अमतंग तानाजनिंगदुना लाकपनि वासे ओजागा लोइनना अइखोय अनिखक सानबा पामि फगनि इनिंथौ अदुदि लाओ मथक्ता काखसि माइबा तोंदोना महारानी अनि अदुबु मांगोल फमहलमलगा निंथौ अदुगा लोइनना मखोय अनिदु मागी कादा चंखिरमि इनिंथौ अइगी फमुंगसे कयादि इनिंथौना हाइनरमलरोय अदुबु लाइरबा अइगिदि मसिनि करिसु उबाय लैजदे मिटखुदु नोकलगा यारेदा अइसु चपमाने अइना लाक्चरिबसे ओजा माइबना अइगी मतेंग अमता तौबिदबा यादे हाइदुना ताक्चरिबनि हाइबियु इनिंथौ करी वाफम ओइरबनो ओजा अइगी नुपी अनि सिबु ओजाना लाइसोन तौदुना मखोय अनिना पोक्लकदौरिबा अगांगसिंग असे मसिंग यामना पोखनबि मखोय अनिबु अगांग मंगा ओइना पोखनबि इनिंथौ मदुबु महारानी अनिना यारक्कदौरिब्रा हाइरिबसिबु अइना हाइरिबा वासिना मरम ओइरगा अइगी नुपी अनि असिबु खुदोंथिबा तागदौरिब्रा मदुगी वा नचदे इनिंथौ अदुबु करिगुम्बा महारानी अनि असिना खंगलक्पा तारगदि मखोय अनिना खनबा वाखल अदो यामना मरु ओइगनि मरमदि अइना तौगदौरिबा लाइसोन असे अराइबा नते मखोय अनिगी खुत्ता लै मखोय अनिना खंगख्रबदि मखोयगी वाखलदा लाकपा फावरकपा पुमनमक अचुम्बा ओइना मंगफाउनरकनि इनिंथौ अइना लाइसोन असे तौरे हाइबगी कानबा फंग अदुबु ओजा
ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯈꯪꯍꯟꯗꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯊꯣꯛꯂꯣꯏꯗꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯃꯛꯅꯤ ꯏꯅꯤꯡꯊꯧꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯊꯨꯡꯍꯟꯖꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯟꯗꯣꯟꯅ ꯂꯐꯣꯏ ꯑꯅꯤꯈꯛ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯌꯦꯠ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯂꯐꯣꯏ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯊꯝꯕꯥꯜꯗ ꯄꯤꯖꯕꯤꯌꯨ꯫ ꯃꯁꯤꯅ ꯅꯨꯄꯤ ꯉꯥꯛꯇ 5 ꯄꯣꯛꯅꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯂꯐꯣꯏ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯆꯧꯕꯤꯗ ꯄꯤꯖꯕꯤꯔꯣ꯫ ꯃꯁꯤꯅ ꯅꯨꯄꯥ ꯉꯥꯛꯇ 5 ꯄꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈꯤꯅꯕ ꯇꯧꯖꯔꯒꯦ꯫ ꯐꯅꯤ ꯐꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ꯫ ꯂꯐꯣꯏ ꯑꯅꯤ ꯑꯗꯨ ꯀꯔꯝꯕꯅ ꯃꯈꯨꯠ ꯌꯦꯠꯇ ꯄꯤꯔꯝꯕꯅꯣ, ꯀꯔꯝꯕꯅ ꯃꯈꯨꯠ ꯑꯣꯏꯗ ꯄꯤꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ! ꯀꯔꯝꯕꯅ ꯑꯍꯜꯒꯤꯅꯣ, ꯀꯔꯝꯕꯅ ꯑꯇꯣꯝꯕꯤꯒꯤꯅꯣ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏꯗ, ꯐꯔꯦ, ꯅꯨꯄꯤꯅ ꯍꯥꯟꯅ ꯄꯣꯛꯀꯦꯔꯥ ꯅꯨꯄꯥꯅ ꯍꯥꯟꯅ ꯐꯪꯖꯒꯦꯔꯥ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯦꯛꯇ ꯑꯃꯃꯝ ꯄꯤꯖꯔꯒꯦ꯫ ꯅꯤꯡꯊꯧ ꯃꯤꯈꯨꯅ ꯂꯐꯣꯏ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯐꯣꯏꯁꯤꯡ ꯑꯁꯤ ꯆꯥꯁꯤꯜꯂꯨ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯅꯅꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯂꯐꯣꯏ ꯑꯁꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯧ, ꯏꯆꯥꯁꯤꯡꯒꯤꯗꯃꯛ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯔꯨꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯂꯐꯣꯏꯗꯨ ꯆꯥꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯁꯤꯡ ꯑꯗꯨ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯊꯝꯕꯥꯜꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯇꯣꯟꯗꯣꯟ ꯊꯣꯔꯛꯏ, ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜꯒꯤ ꯃꯁꯛ ꯐꯖꯕ ꯃꯆꯥ 5 ꯐꯪꯖꯔꯦ꯫ ꯋꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯤꯈꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥ 5ꯁꯦ꯫ ꯑꯩꯅ ꯏꯆꯥ 5 ꯑꯁꯤꯕꯨ ꯐꯖꯕ ꯃꯤꯡꯊꯣꯜ ꯑꯃ ꯊꯣꯟꯕꯤꯔꯒꯦ꯫ ꯑꯍꯥꯟꯕ ꯑꯁꯤꯅ ꯊꯧꯕ ꯍꯥꯏꯅ ꯊꯣꯜꯂꯒꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯊꯧꯖꯥꯜ, ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯊꯧꯉꯝ, ꯃꯔꯤꯁꯨꯕ ꯑꯁꯤꯅ ꯊꯧꯗꯥꯡ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯑꯁꯤꯅ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯊꯣꯟꯕꯤꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯃꯃꯤꯡꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯏꯅꯤꯡꯊꯧꯅ ꯊꯣꯟꯕꯤꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯏꯆꯥ 5 ꯑꯁꯤꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯦꯟꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯜ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯃꯥꯅ ꯉꯝꯖꯕ ꯄꯣꯠꯆꯩꯈꯔ ꯀꯠꯆꯔꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯆꯧꯕꯤꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ 5 ꯑꯗꯨꯒꯤ ꯃꯃꯤꯡ, ꯑꯍꯜ ꯑꯗꯨꯅ ꯂꯤꯡꯖꯦꯜ, ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯂꯥꯏꯖꯥ, ꯑꯍꯨꯝꯁꯨꯕ ꯑꯗꯨꯅ ꯂꯦꯝꯕꯤ, ꯃꯔꯤꯁꯨꯕ ꯑꯗꯨꯅ ꯂꯩꯁꯅꯥ, ꯑꯗꯨꯒ 5ꯁꯨꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯇꯣꯝꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯃꯤꯈꯨ ꯃꯥꯒꯤ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯋꯥꯒꯗꯧꯔꯤꯕꯗꯤ ꯑꯃꯈꯛꯅꯤ, ꯃꯍꯥꯛꯀꯤ ꯃꯆꯥ 10 ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛ ꯀꯔꯝꯕ ꯂꯥꯟ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ 10ꯃꯛ ꯆꯍꯤ 10 ꯂꯣꯏꯅ ꯐꯥꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯤꯈꯨꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯐꯖ-ꯐꯖꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯂꯩꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯕ ꯑꯃꯗꯤ ꯂꯩꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯀꯣꯜꯗ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯤ ꯑꯃꯗꯤ ꯊꯧꯗꯥꯡꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯀꯜ ꯑꯃꯗ ꯍꯩ ꯔꯥꯁꯤꯡ ꯍꯦꯛꯇꯨꯅ ꯆꯥꯔꯤꯉꯩ ꯇꯣꯝꯕ ꯑꯃꯗꯤ ꯂꯩꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯜ, ꯏꯕꯨꯡ ꯂꯩꯁꯦ ꯊꯥꯔꯛꯀꯦ, ꯅꯪ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯑꯣ꯫ ꯂꯩꯇꯣꯝꯕꯤꯅ ꯅꯨꯄꯤ 5ꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯨ ꯍꯦꯜꯂꯤ, ꯑꯗꯨꯒ ꯏꯪ ꯇꯞꯄꯁꯨ ꯍꯦꯜꯂꯝꯃꯤ꯫ ꯋꯥ ꯀꯟꯅ ꯂꯥꯎꯅ ꯉꯥꯡꯕ ꯉꯝꯖꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯐꯒꯅꯤ ꯏꯕꯨꯡ, ꯑꯩ ꯆꯥꯏꯖꯔꯛꯀꯦ꯫ ꯇꯣꯝꯕꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯨꯠꯅ ꯈꯔ ꯀꯣꯊꯣꯛ ꯆꯩꯅ ꯈꯔ ꯀꯣꯊꯣꯛꯂꯒ ꯂꯩ ꯄꯥꯝꯕꯤ ꯑꯗꯨ ꯊꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯇꯣꯝꯕꯤꯅ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯂꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯅꯤꯀꯣ,
ꯃꯐꯝꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤ꯫ ꯇꯣꯝꯕꯅ ꯍꯦꯟꯒꯠꯂꯛꯑꯗꯣꯏꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯐꯖꯕ ꯀꯨꯔꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯔꯛꯑꯅꯤ, ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯑꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯩ ꯍꯦꯛꯂꯤꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯧꯗꯥꯡꯅ ꯎ ꯑꯗꯨꯗ ꯀꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯊꯥꯗꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯑꯣꯛꯂꯒ ꯑꯃꯨꯛ ꯊꯨꯃꯣꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯏꯈꯤꯕꯗꯒꯤ ꯊꯧꯗꯥꯡꯅ ꯍꯩꯅꯧ ꯑꯃ ꯊꯥꯗꯔꯛꯄꯗ ꯂꯩꯁꯅꯥꯒꯤ ꯈꯖꯥꯏꯗ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯦꯡꯊꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯆꯦ ꯂꯩꯁꯅꯥ, ꯀꯔꯤ ꯇꯧꯔꯒꯦ?" ꯂꯩꯇꯣꯝꯕꯤ ꯃꯆꯦ ꯂꯩꯁꯅꯥꯒꯤ ꯃꯈꯖꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯃꯥ ꯏꯕꯦꯝꯃ ꯑꯆꯧꯕꯤꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯏꯆꯦ ꯂꯩꯁꯅꯥꯗꯣ ꯂꯩꯀꯣꯜꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗꯁꯨ ꯗꯥꯛ ꯇꯥꯍꯧꯏ." ꯋꯥ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯣꯏꯅꯅ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯆꯧꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯊꯧꯗꯥꯡ, ꯇꯣꯝꯕ, ꯍꯥꯏꯌꯨ, ꯃꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ? ꯀꯅꯥꯅ ꯇꯧꯕꯅꯣ?" ꯇꯣꯝꯕꯗꯤ ꯇꯨꯃꯤꯟ ꯂꯩ꯫ ꯊꯧꯗꯥꯡꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯇꯣꯟ, ꯑꯩꯅ ꯁꯣꯏꯈꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯩ ꯑꯁꯦ ꯎ ꯑꯁꯤꯗꯒꯤ ꯊꯥꯗꯔꯛꯂꯒ ꯃꯥꯅ ꯑꯣꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯣꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯁꯣꯏꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯣꯏꯕꯗꯒꯤꯗꯤ ꯃꯤꯠꯇ ꯁꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ?" "ꯏꯃꯥꯇꯣꯟ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯜ, ꯑꯩ ꯁꯣꯏꯈ꯭ꯔꯦ." "ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯁꯣꯛꯂꯤꯕ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯦ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯁꯛꯇꯝ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯁꯦ." "ꯀꯌꯥꯗ ꯂꯥꯏꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯍꯦ." ꯊꯧꯗꯥꯡꯗꯨ ꯁꯥꯎꯒꯠꯂꯛꯂꯦ꯫ "ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯅꯣ? ꯁꯣꯏꯗꯤ ꯁꯣꯏꯗꯅ, ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯗꯕ ꯂꯩꯔꯤꯕꯒꯦ?" ꯑꯆꯧꯕꯤ ꯊꯧꯗꯥꯡꯅ ꯁꯥꯎꯒꯠꯅ ꯍꯪꯒꯠꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯃꯥꯗꯨꯅ ꯑꯗꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯉꯥꯡꯉꯨ ꯁꯛꯎ ꯍꯥꯏꯅ ꯇꯝꯕꯤꯕ꯭ꯔꯣ? ꯃꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯗꯅ, ꯃꯁꯤ ꯐꯨꯔꯒꯦꯗ." ꯆꯧꯕꯤꯅ ꯊꯧꯗꯥꯡꯒꯤ ꯃꯅꯥꯗꯨ ꯄꯥꯏꯔꯒ ꯈꯨꯄꯥꯛꯅ ꯃꯅꯒꯟꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯅ ꯀꯞꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ "ꯍꯥꯏ, ꯇꯣꯝꯕ, ꯀꯔꯤ ꯇꯧꯔꯦ? ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯄꯒ ꯆꯦꯜꯂꯛꯂꯤꯕꯗꯤ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨ." ꯊꯧꯕ, ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯧꯉꯝꯕꯁꯨ ꯍꯥꯏꯔꯛꯏ꯫ "ꯇꯣꯝꯕ, ꯀꯔꯤ ꯇꯧꯔꯒꯦ?" ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯌꯥꯝꯕꯨꯡ ꯊꯧꯗꯥꯡꯗꯣ ꯏꯃꯥꯇꯣꯟ ꯑꯆꯧꯕꯤꯅ ꯐꯨꯔꯤꯕ." ꯊꯝꯕꯥꯜ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯀꯔꯤꯒꯤ ꯐꯨꯔꯤꯕ? ꯀꯗꯥꯏꯗꯅꯣ?" "ꯏꯆꯜ ꯂꯩꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯍꯦꯛꯄ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯍꯩꯗꯣ ꯏꯆꯜ ꯂꯩꯁꯅꯥꯒꯤ ꯈꯖꯥꯏꯗ ꯇꯥꯈꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯇꯣꯟꯅ ꯌꯥꯝꯅ ꯊꯤꯅꯁꯨ ꯉꯥꯡꯉꯤ꯫ ꯏꯃꯥꯅ ꯀꯔꯤꯃꯇ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯍꯥꯏꯒꯅꯤ ꯉꯥꯡꯒꯅꯤ ꯇꯝꯕꯤꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯥꯏ." ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯍꯨꯝ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯇꯣꯝꯕ, ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯍꯧꯏ?" "ꯂꯩꯀꯣꯜꯗ ꯂꯩꯍꯧꯕꯅꯦ ꯏꯃꯥ." ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯍꯨꯝ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯣꯜ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯡꯕꯨ ꯑꯆꯧꯕꯤꯅ ꯃꯅꯥ ꯂꯩꯗꯨꯅ ꯐꯨꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯡꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯏꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯧꯕ, ꯊꯧꯖꯥꯜ, ꯊꯧꯉꯝꯕꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯆꯥꯁꯤꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯔꯥꯟꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯕꯁꯨ ꯑꯩꯅ ꯉꯥꯛꯄꯤꯗꯨꯅꯇ ꯂꯥꯛ ꯏꯆꯥꯗ ꯏꯆꯥꯒꯨꯝꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯏꯈꯨꯠ ꯑꯁꯤꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯏꯆꯥꯕꯨ ꯁꯥ ꯋꯥꯔꯛꯄꯒꯨꯝꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄꯁꯦ, ꯃꯁꯤꯃꯗꯤ ꯏꯆꯦ ꯅꯪꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯏꯆꯦ, ꯑꯩꯁꯨ ꯏꯆꯦꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯕ꯭ꯔꯥ? ꯑꯁꯤꯕꯨ ꯌꯦꯡꯉꯨꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯁꯦ, ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯁꯤ꯫ ꯑꯆꯧꯕꯤ, ꯇꯥꯔꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤꯒꯤ ꯗꯥꯛ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯠꯇꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯣꯛꯈꯤꯒꯅꯤ꯫ ꯃꯗꯣ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ, ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯅꯨꯡ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯇꯥꯈ꯭ꯔꯕ ꯗꯥꯛ ꯑꯗꯨꯃꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯥꯎꯅꯔꯣꯏꯗꯕꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯍꯥꯏꯕꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯃꯤꯟꯅꯔꯒ ꯆꯥꯎꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯦ ꯇꯁꯦꯡꯅ ꯅꯪꯕꯨ ꯋꯥꯔꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯏꯆꯦꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯍꯜꯂꯁꯤ, ꯑꯃꯠꯇ ꯎꯅꯍꯜꯂꯔꯣꯏꯁꯦ꯫ ꯏꯆꯦꯅ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯔꯒꯗꯤ ꯑꯩꯁꯨ ꯃꯃꯥ ꯑꯃꯅꯤ, ꯑꯄꯣꯛꯄ ꯏꯆꯥ ꯈꯛꯇꯅ ꯏꯆꯥꯅꯤ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ꯫
ꯑꯩꯁꯨ ꯊꯧꯗꯥꯡꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯁꯦꯝꯗꯣꯛꯅꯤꯡꯕꯗꯒꯤ ꯑꯩꯅ ꯐꯨꯈꯤꯕꯅꯤ ꯊꯧꯕꯗꯣ ꯃꯃꯥꯇꯣꯟꯒꯤ ꯋꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯁꯅꯥꯅ ꯑꯩꯒꯤ ꯏꯅꯥꯎ ꯊꯧꯗꯥꯡꯕꯨ ꯁꯣꯛꯍꯜꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯁꯅꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕꯗꯤ ꯏꯃꯥꯇꯣꯟꯅ ꯀꯔꯤ ꯈꯟꯒꯅꯤ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯑꯃꯠꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏ ꯊꯧꯕ ꯑꯉꯥꯡꯅ ꯑꯍꯜ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯊꯕꯛ ꯇꯧꯕꯗꯅꯤ ꯋꯥꯈꯜ ꯇꯥꯎ ꯊꯝꯕꯥꯜꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯆꯤꯡ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯆꯧꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯆꯧꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯑꯁꯦ ꯇꯠꯅꯔꯕꯅꯤ ꯏꯆꯥꯁꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯊꯝꯕꯥꯜꯅ ꯃꯆꯥ ꯃꯔꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯆꯧꯕꯤꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 5 ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥ ꯇꯥꯟꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯧꯅꯔꯝꯂꯤꯕ ꯂꯤꯂꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯆꯧꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯆꯧꯕꯤ ꯀꯔꯤ ꯇꯧꯅꯔꯒꯦ ꯅꯆꯦ ꯊꯝꯕꯥꯜꯒ ꯈꯠꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯗꯣ ꯏꯆꯦꯗ ꯍꯪꯕꯤꯌꯨ ꯅꯤꯡꯊꯧ ꯃꯤꯈꯨꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯑꯆꯧꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯈꯠꯅꯩ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯪꯕꯤꯒꯅꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯑꯆꯧꯕꯤꯗ ꯑꯣꯏꯅ ꯍꯪꯕꯤꯌꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯁꯥꯎꯔꯤꯉꯩ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯆꯩꯁꯤꯜꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯃꯨꯛ ꯑꯆꯧꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯆꯧꯕꯤ ꯅꯆꯦꯁꯨ ꯁꯥꯎꯗꯅ ꯂꯩꯔꯤ ꯀꯔꯤꯅꯣꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯣꯡꯃꯇꯁꯨ ꯁꯥꯎꯅꯗꯦ ꯉꯁꯤ ꯍꯦꯛꯇ ꯈꯠꯅꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯦꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯆꯦꯗ ꯍꯪꯕꯤꯌꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯑꯩꯅ ꯅꯤꯡꯊꯧꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯩ ꯃꯗꯨ ꯄꯥꯝꯖꯗꯦ ꯑꯆꯧꯕꯤꯗꯣ ꯃꯊꯟꯇ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯊꯝꯕꯥꯜ ꯌꯦꯡꯉꯨ ꯅꯪꯅ ꯑꯍꯜ ꯁꯥꯎꯔꯅꯨꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯔꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯗ ꯈꯠꯅꯔꯤꯕꯅꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯌꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯊꯝꯕꯥꯜ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯂꯥꯎꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯀꯅꯥ ꯑꯃꯠꯇ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯑꯁꯤ ꯄꯥꯜꯍꯧꯔꯣ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯠꯆꯥꯟꯅꯔꯝꯃꯤ ꯑꯃꯨꯛ ꯐꯠ ꯑꯣꯟꯊꯣꯛꯅꯩ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯤꯡꯊꯧ ꯃꯥꯅ ꯏꯆꯥ ꯊꯧꯉꯝꯕꯕꯨ ꯁꯥ ꯉꯥ ꯋꯥꯔꯛꯄꯒꯨꯝꯅ ꯐꯨꯔꯤꯕꯅꯤ ꯑꯆꯧꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯨꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯊꯧꯗꯥꯡꯅ ꯏꯆꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯦ ꯗꯥꯛꯐꯝ ꯑꯃ ꯇꯥꯍꯟꯕꯤꯔꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯀꯅꯥꯅꯁꯨ ꯉꯝꯅꯗꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯕꯨ ꯀꯔꯤ ꯈꯪꯒꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯁꯣꯛꯄ ꯀꯞꯄ ꯅꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯂꯤꯄꯨꯟꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗ ꯈꯨꯠ ꯊꯥꯈꯤꯕ ꯅꯪ ꯎꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯍꯥꯏꯌꯨ ꯑꯩꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯐꯨ ꯆꯩꯕ ꯎꯈ꯭ꯔꯕ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯊꯧꯗꯥꯡꯕꯨ ꯐꯨꯔꯤꯕ ꯑꯁꯤꯗꯤ ꯃꯥꯕꯨ ꯆꯨꯝꯍꯟꯅꯤꯡꯕꯗꯒꯤ ꯐꯨꯕꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯉꯥꯡ ꯐꯨꯕꯗ ꯆꯨꯝꯅ ꯐꯨꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯑꯩꯁꯨ ꯏꯆꯥ ꯋꯥꯔꯛꯄ ꯍꯩꯖꯩ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯑꯗꯨꯗꯤ ꯀꯌꯥ ꯌꯦꯡꯍꯩꯗ꯭ꯔꯦ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯖꯥ ꯁꯥꯔꯤꯕ꯭ꯔꯥ ꯏꯆꯦꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯩꯁꯤꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯎꯠꯄꯤꯔꯤꯕꯅꯣ ꯑꯆꯧꯕꯤ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯛꯄ ꯇꯥꯔꯦ ꯑꯆꯧꯕꯤꯁꯨ ꯃꯆꯦ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯩꯁꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕ ꯐꯩ ꯃꯤꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯑꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯎꯒꯠꯅꯕ ꯍꯦꯟꯖꯤꯟꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ ꯏꯍꯦ ꯑꯩꯗꯤ ꯀꯣꯛꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯑꯅꯤ ꯊꯤꯖꯔꯨꯕꯅꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯧꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯇꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯍꯜꯂꯝꯃꯤ ꯀꯨꯝꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯅꯕ ꯍꯣꯠꯅꯈꯤꯕ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯄꯥꯝꯂꯨꯗ꯭ꯔꯕ ꯅꯨꯄꯤ ꯑꯅꯤ ꯊꯤꯔꯒ ꯏꯆꯥ ꯌꯥꯝꯂꯒ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯂꯒꯦ ꯈꯜꯂꯒ ꯅꯨꯡꯉꯥꯏꯔꯤ ꯀꯨꯝꯍꯩꯁꯤ
ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯀꯨꯝꯍꯩꯁꯤ. ꯊꯝꯕꯥꯜ, ꯑꯆꯧꯕꯤ, ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ, ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯍꯜꯂꯨ. ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯄꯩ ꯄꯩꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ. ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯀꯅꯥꯃꯠꯇ ꯀꯧꯅꯈꯤꯗ꯭ꯔꯦ, ꯌꯦꯡꯁꯨ ꯌꯦꯡꯅꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯍꯜ ꯊꯧꯕꯗꯤ ꯃꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ. ꯃꯥꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯐꯅ ꯌꯥꯝꯅ ꯃꯥꯕꯨ ꯌꯦꯡꯊꯤꯔꯕꯁꯨ, ꯃꯥꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒꯁꯨ ꯃꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯔꯝꯃꯤ. ꯃꯆꯜꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯩ, ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯥꯎꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯠꯇꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯆꯥꯅꯕꯗꯁꯨ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯗꯣꯝ ꯅꯥꯏꯇꯣꯝ ꯆꯍꯧꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯀꯔꯤꯃꯇ ꯉꯥꯡꯅꯗꯦ. ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯔꯨꯗ꯭ꯔꯦ. ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔ 5 ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ 5 ꯑꯗꯨ ꯆꯍꯤ 14 ꯆꯞ ꯆꯥꯅ ꯐꯥꯔꯦ. ꯅꯣꯡꯃꯗꯤ ꯊꯥꯖꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯃꯤꯈꯨꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨꯅꯤ. ꯃꯤ ꯃꯁꯤꯡ ꯌꯥꯝꯂꯒ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯖꯔꯒ ꯍꯧꯖꯤꯛꯇꯤ ꯇꯣꯈꯥꯏ ꯑꯣꯏꯅ ꯇꯥꯔꯦꯗꯣ. ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯔꯝ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ. ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯊꯣꯛꯂꯝꯗꯦ, ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯅꯁꯨ ꯃꯥꯕꯨ ꯍꯪꯕꯤꯕ ꯆꯠꯄꯤꯔꯨꯗ꯭ꯔꯦ. ꯃꯈꯣꯏꯅ ꯋꯥꯈꯜ ꯑꯃꯃꯝ ꯈꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯋꯥꯈꯜ ꯇꯥꯟꯅꯗꯦ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯕꯥꯜꯅ, "ꯏꯆꯥꯁꯥ, ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇ ꯈꯟꯅꯁꯤꯗꯣ." ꯃꯆꯥꯅꯨꯄꯥ 5ꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ. "ꯇꯥꯛꯄꯤꯌꯨ ꯏꯃꯥ." "ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ 5ꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯑꯣꯏꯅꯅꯕ ꯇꯧꯍꯧꯁꯤ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯍꯧꯅꯕ. ꯑꯆꯧꯕꯤꯒꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯒ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯍꯧꯕ ꯌꯥꯔꯦꯗꯅ." ꯊꯧꯖꯥꯜꯅ ꯍꯥꯏꯔꯛꯏ. "ꯍꯣꯏ ꯏꯃꯥ, ꯃꯗꯨꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ." ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯦ. ꯑꯗꯨꯕꯨ ꯑꯍꯜ ꯊꯧꯕꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ. ꯃꯍꯥꯛꯇꯤ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯗꯨꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯊꯝꯕ ꯄꯥꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯆꯧꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯅꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯩ. ꯑꯆꯧꯕꯤꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ. "ꯉꯥꯏꯈꯣ ꯑꯆꯧꯕꯤ, ꯋꯥ ꯑꯃꯈꯛꯇ ꯈꯟꯅꯈꯤꯁꯤ." "ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ, ꯀꯔꯤ ꯋꯥꯐꯝ?" "ꯏꯅꯤꯡꯊꯧꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯏꯆꯥꯅꯨꯄꯥ 5ꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯑꯣꯏꯕ ꯇꯥꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯔꯝꯗꯤ ꯃꯆꯦ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯅꯗꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯇꯥꯟꯅꯔꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. "ꯏꯆꯦ, ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ? ꯑꯩꯒꯤꯁꯨ ꯏꯆꯥ 5 ꯂꯩꯔꯤꯁꯤꯗꯤ. ꯃꯈꯣꯏꯅ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ. ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯒꯤ ꯃꯊꯪ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯍꯌꯦꯡꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯍꯜꯂꯁꯤꯗꯣ." ꯑꯆꯧꯕꯤ ꯃꯆꯦ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯪꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. "ꯐꯔꯦ, ꯏꯆꯦꯅ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ." ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯧꯕꯕꯨ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯍꯥꯏꯔꯝꯃꯤ. ꯊꯧꯕ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗꯤ ꯑꯣꯏꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯃꯃꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤꯕꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯗꯒꯤ ꯑꯆꯧꯕꯤꯗꯤ ꯃꯆꯥꯅꯨꯄꯤ 5ꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯅꯔꯛꯂꯝꯃꯤ. "ꯏꯆꯦ ꯂꯥꯏꯖꯥ, ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯈꯣꯏ 5ꯅ ꯇꯠꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯇꯠꯇꯅ ꯄꯨꯁꯤꯜꯂꯛꯂꯤꯁꯤꯕꯣ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯂꯩꯇꯣꯝꯕꯤ, ꯃꯈꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯅꯔꯝꯕ ꯇꯥꯔꯦ." ꯂꯦꯝꯕꯤꯅ, "ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯥꯜꯂꯤ." "ꯏꯆꯦ ꯂꯦꯝꯕꯤ, ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯤ. ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤꯗꯅ. ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯄꯥꯕꯨꯡꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯑꯣꯏꯍꯧꯔꯒꯅꯤꯗꯅ. ꯃꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ." "ꯍꯥꯏꯒꯨꯝꯗꯅ ꯏꯆꯦꯁꯤꯡ, ꯃꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ. ꯍꯟꯗꯛ ꯃꯔꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯣꯏꯗꯥꯖꯕ, ꯅꯨꯡꯁꯤꯖꯕ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯂꯥꯏꯖꯅ, ꯃꯈꯣꯏꯅ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯅꯥꯎꯁꯥ. ꯑꯩꯈꯣꯏꯒꯤꯁꯨ ꯍꯛ ꯌꯥꯝꯅ ꯂꯩ. ꯑꯩꯈꯣꯏꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯒꯅꯅꯦ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ."
ꯃꯈꯣꯏ ꯃꯉꯥꯗꯤꯅꯦ ꯄꯨꯔꯥ ꯑꯄꯪ ꯉꯥꯛꯇꯅꯤ ꯏꯕꯨꯡ ꯑꯍꯜ ꯊꯧꯕꯁꯨ ꯊꯧꯅꯥ ꯂꯩꯕ ꯃꯥꯟꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯡ ꯊꯥꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯥꯖꯗꯦ ꯏꯆꯦꯁꯤꯡ ꯏꯕꯨꯡ ꯊꯧꯕ ꯌꯥꯝꯅ ꯁꯤꯡꯕꯅꯤ ꯃꯥꯅ ꯍꯟꯗꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯤꯁꯨ ꯃꯍꯥꯛꯇꯤ ꯀꯌꯥ ꯄꯥꯝꯖꯗꯕ ꯃꯥꯜꯂꯤ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯏꯃꯥ ꯑꯍꯜ ꯊꯝꯕꯥꯜꯅ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯦ ꯍꯥꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯑꯁꯣꯝꯅ ꯆꯍꯤ 3 ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯅꯨꯡꯁꯤꯅꯕ ꯉꯝꯂꯝꯗꯦ ꯅꯣꯡꯃꯗꯤ ꯂꯩꯁꯅ ꯃꯍꯥꯛ ꯃꯊꯟꯇ ꯃꯆꯦ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯂꯣꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯗꯥꯡꯁꯨ ꯋꯥꯈꯜ ꯐꯨꯝꯕꯪꯅꯩ ꯍꯥꯏꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯁꯅ ꯂꯣꯛ ꯑꯗꯨꯗ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯉꯥꯎꯁꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯨꯅ ꯍꯥꯏꯒꯠꯇꯨꯅ ꯉꯥꯎꯈꯤꯕꯅ ꯃꯁꯥꯗꯣ ꯋꯥꯈꯜ ꯇꯥꯖꯗꯦ ꯂꯦꯞꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯏ ꯑꯗꯨꯕꯨ ꯅꯤꯁꯥꯅ ꯉꯥꯎꯈꯤꯕꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯊꯝꯂꯨꯗꯦ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯂꯩꯁꯅꯥ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯧꯗꯥꯡ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯜꯂꯛꯂꯤ ꯃꯥꯒꯤ ꯃꯆꯜ ꯂꯩꯁꯅꯥꯕꯨ ꯎꯔꯝꯃꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯣꯛꯇꯒꯤꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯏ ꯇꯨꯡꯍꯟꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯅꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯜꯕꯨ ꯀꯔꯝꯅ ꯐꯠꯇꯕ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯒꯅꯤ ꯊꯧꯗꯥꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯁꯅꯥ ꯃꯕꯨꯡ ꯊꯧꯗꯥꯡꯅ ꯑꯁꯨꯝꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯃꯗꯤ ꯃꯥꯅ ꯃꯕꯨꯡꯕꯨ ꯌꯦꯡꯊꯤꯔꯤꯕ ꯑꯁꯤꯒ ꯃꯕꯨꯡꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯊꯧꯗꯥꯡꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯊꯧꯗꯥꯡꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯃꯤ ꯁꯣꯛꯄ ꯌꯥꯕꯁꯨ ꯁꯣꯛꯂꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯧꯗꯥꯡ ꯃꯆꯜꯗ ꯌꯦꯡꯕꯗꯤ ꯉꯝꯖꯗꯦ ꯆꯠꯂꯁꯤ ꯂꯩꯁꯅꯥꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯉꯁꯤꯗꯤ ꯑꯩ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯅꯣꯡꯃꯇ ꯑꯩꯅ ꯈꯜꯂꯨꯗꯕ ꯃꯪꯂꯨꯗꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯅꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯔꯤꯕꯁꯤ ꯅꯆꯜꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯤ ꯉꯥꯛꯄꯤꯗꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯆꯜꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯤꯛꯂꯤꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯕꯨ ꯂꯥꯞꯊꯣꯛꯅꯍꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯟꯖꯤꯟꯅꯍꯟꯒꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯃꯥ ꯑꯅꯤꯃꯛꯁꯨ ꯑꯩꯅ ꯌꯥꯅꯍꯟꯒꯅꯤ ꯑꯩꯅ ꯌꯥꯅꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯖꯒꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯩ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯦ ꯊꯝꯕꯥꯜ ꯑꯃꯗꯤ ꯑꯆꯧꯕꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯛꯅꯩ ꯂꯩꯁꯅꯥ ꯃꯃꯥꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯑꯁꯦ ꯂꯥꯞꯊꯣꯛꯅꯍꯟꯈꯤꯁꯦ ꯍꯥꯏꯕꯅꯣ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯈꯧꯅꯈꯤꯗꯕ ꯌꯦꯡꯅꯔꯛꯈꯤꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ ꯑꯅꯤꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯑꯆꯧꯕꯤ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯣꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯑꯆꯧꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯕ ꯑꯗꯨꯅ ꯏꯆꯦꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯊꯧꯗꯥꯡꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯐꯠꯇꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯏꯆꯥ ꯊꯧꯗꯥꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯅꯥ ꯍꯤꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯏꯆꯥ ꯊꯧꯗꯥꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯐꯪꯖꯔꯤꯕꯅꯤ ꯊꯧꯗꯥꯡ ꯅꯪ ꯏꯃꯥꯇꯣꯟꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯊꯧꯗꯥꯡꯅ ꯏꯃꯥꯇꯣꯟ ꯅꯆꯥꯅ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯅꯧꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕꯤ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯅꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯕꯨꯛꯅꯤꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗꯤ
ꯀꯔꯤꯃꯠꯇ ꯈꯠꯅ ꯆꯩꯅꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫